Ahanmamuktada tabiriba mayam punamapu James Sairuzamna matam kuirabagi tungda amuk November gi tang 32 adudagi matam khara lepluraba matungda crime update hauji prithibigi oriba sigumba situation sida Ukraine gi war Karigidamakta thoino kamdongna tholoibino haibsi matangda Diamond Radio gi crime update ki makha sathajabo ina 99 suba episode ki ngasigi miyamda puduna laksari hauji Ukraine da Karigidamakta lan thoklibano haiba sigi matangdari khoina khajitang aina khomjinjaba khara miyamda tamjagi aduga tasengnamakki Ukraine hariba leba si Russia ga hana punduna lakpa aduguma leba amani aduga hauji thokliba lan sina third world war lakadra haiba miyam lei adubu hauji prithibigi oina third world war lakani haibagi thajabadi adumak leitri lebak sigi yanabu puruknanabagi tongan mamai kai kya da silakpi ai lan thokhibi ai tawbudadi Haribasina maram orakanda ahum suba lanjao ama lakpa haibasi prithibigi punamaki mangna taknabagi oibanina adubu haibadi ngamdri hauji leriba phibam sida adubu tongan ba Soviet Union haina khangnaramba USSR haina khangnaramba lebak sida Ukraine hariba lebak se hana pulamba lebak amani adubu 1991 da akoigi Russia si tongan ba lebak machet kaya thokna kaiki haribasina matam amada akoigi sana khonabada USSR haibasi makokta angang ori matamda koina Olympic game kanda the tongan basida ko medal tally da USSR China aduga USA ahum sina adumak matam amata makok mathang tha da makoi ahum seleramani adubu Russia haina lekiba aduga lebak machet kya thona kai kiba masigi matungdagi 1991 gi matung asida tonga lebak kya semna khre Ukraine su mahaksu adum semjaki mahaki democracy chatpa lebak ama oina election tawdana miyam gi mihut madum leiki aduga haribasi 2013 phawbadi Russia da support tawrga lai habadi Ukraine da paliba madugi luchingbasi adumak 1991 digina mathang lakpa kansida Russia bo adumak saugatuna adumak lai haiba wafam sini aduga 2013 sibogdi nungairamaga 2014 dagidi Russia da khoigi tongan bo wafam am lai madudi matamadu da palamba Victor Russia da Maxi kari haitare support tawba mi ama oirambasi anti Russian oiba kya marum Ukraine da tholoki masina maram orakanda mahaksi leiba bobu yadadna Ukraine thadog hariba miyoise mahak sienki tasena mag Ukraine da leiriba miyam punamak aduga luchingmasing na mo pama iba wafamsi European Union ga pullaga leibna fabra Russia ga pullaga leibna fabra haibasigi makoi gi tongan bo wafam amlai amaromda Russiana muk pami badi Ukraine si makoi da support tawraga matam punamakta adumak leibaduni makoi na pamis maramdi khwaidigi border si yam sangna kilometer lising ani ga khare hena haitare border so share tawraga leiba aduguma lebak amani aduga makoi na karigumba European Union da aduga NATO da yauki bataragadi NATO gi lebak kunthra si makoi gi asengma niyomdi makoina lebak macha neto da yauriba amada kanagum lebak amana lanta salakpa taragadi hariba lebak kunthra sina punna thengnaminaba haiba wafam asini no neto sumyam khambire koi North Atlantic Treaty Organization April 4 aduga 1949 hariba sida same kiba America na luchinga ga same kiba Second World War gi matungda same kiba aduguma group aman European Union aduga hariba sing sida makoina yaw kiba taragadi Russia ni am pamlamdi maramdi haribasi neto gi lebak sing European da leriba Europe ki lebak sing aduga America yauna topa lebak sing da leki targadi makoi gi chana kanglonda makoi leba amaga magaji changbaje thingba leiti amada changba yai aduguma khudong saba kya si lak targadi Russia ga Ukraine ga di kilometer lising ani hena border si pareng sana pullaga lerimnina border du yam nakna share taw lerga atopa lebak sing haitare maduna muk spy oidana Russia da hena kari kumba khudong saba mangjaba kya marum lakpa ya hebji Russia gi Putin gi mahaki wafam amani haitare aduna asinguma kya si leibina maram oirakanda mokoina NATO gi member mo oiba pamde aduga European Union ga punbasi mokoi tasengna pamde adubu hariba lebak si 2014 dagi di anti-Russian oiraga makoi si masi punna na bigile baksi yam kanna sinba horaki madagi Russiana pamdabadu madun maram oirakanda akoigi makoi da Crimea haidana lebak amakak akoigi Ukraine da lei hariba lebak si da Russiana 2014 da landa sale maduda so dum wathok oiki landa sanbadu da mi lising taramari tramga siki hariba si mayam ni hena kangbiri ko leba amada to koi jun 18 thokanda mi
ꯇꯔꯥꯅꯤꯄꯥꯟ ꯁꯤꯕꯗ ꯋꯥꯊꯣꯛ ꯑꯣꯏꯔꯤꯁꯤꯅꯦꯕ ꯑꯗꯨ ꯃꯤ ꯂꯤꯁꯤꯡ ꯇꯔꯥꯃꯔꯤ ꯇꯔꯥꯃꯉꯥ ꯁꯤꯔꯤꯅꯤ ꯑꯗꯨ ꯀ꯭ꯔꯤꯃꯤꯌꯥꯁꯤ ꯔꯁꯤꯌꯥꯅ ꯂꯧꯁꯟꯈ꯭ꯔꯦ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯔꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯁꯤ ꯇꯧꯔꯤꯁꯦꯅ ꯍꯥꯏ ꯀꯥꯟꯗꯨꯗ ꯀ꯭ꯔꯤꯃꯤꯌꯥꯁꯦ ꯑꯩꯈꯣꯏꯅ ꯌꯨꯀ꯭ꯔꯦꯟꯗ ꯒꯤꯐ ꯑꯣꯏꯅ ꯄꯤꯈꯤꯕꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕ ꯂꯩꯕꯥꯛꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯧꯁꯜꯂꯅꯤꯅ ꯍꯥꯏ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯃꯗꯨꯗꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯆꯥꯗ ꯃꯔꯐꯨ ꯍꯥꯏꯇꯥꯔꯦ ꯃꯤ ꯆꯥꯗ ꯃꯔꯐꯨ ꯃꯁꯤ ꯉꯥꯛꯄꯤꯒꯅꯤ ꯆꯥꯗ ꯍꯨꯝꯐꯨ ꯃꯉꯥꯒꯤ ꯆꯥꯡꯁꯤ ꯔꯁꯤꯌꯥꯟ ꯃꯔꯣꯟ ꯂꯣꯟꯕ ꯑꯗꯨꯒꯨꯝꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯀꯜꯆꯔ ꯏꯊꯅꯤꯛ ꯃꯣꯏ ꯍꯧꯔꯛꯐꯝ ꯂꯣꯏ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯌꯨꯀ꯭ꯔꯦꯟ ꯑꯗꯨꯒ ꯔꯁꯤꯌꯥꯁꯤ ꯕꯣꯔꯗꯔꯁꯨ ꯑꯣꯏꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯃꯁꯨ ꯑꯣꯏꯔꯝꯕ ꯂꯣꯟꯁꯨ ꯃꯥꯟꯅꯅ ꯑꯗꯨꯝ ꯉꯥꯡꯕ ꯀꯜꯆꯔ ꯁꯪꯁꯀ꯭ꯔꯤꯇꯤ ꯑꯇꯩ ꯑꯇꯩ ꯂꯩꯔꯤꯁꯤ ꯌꯥꯝ ꯃꯥꯟꯅꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯔꯁꯤꯌꯥꯒꯁꯨ ꯄꯨꯜꯂꯒ ꯂꯩꯔꯝꯕ ꯂꯩꯕꯥꯛꯅꯤꯅ ꯑꯗꯨꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡ ꯑꯅꯤꯁꯤꯒꯤ ꯂꯧꯁꯟꯅꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤꯟꯅꯅꯕꯒꯤ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯆꯞ ꯃꯥꯟꯅꯕ ꯃꯣꯏ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯏꯊꯅꯤꯛ ꯃꯥꯟꯅꯕ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤ ꯂꯤꯁꯤꯡ 15,000ꯔꯣꯝ ꯁꯤꯈꯤꯕꯁꯤꯅ ꯀꯛ ꯏꯔꯥꯡꯁꯦ ꯁꯨꯝ ꯈꯖꯤꯛ ꯍꯧꯔꯒ ꯂꯥꯛꯑꯦ ꯑꯁꯨꯝꯅ ꯍꯧꯔꯒ ꯂꯥꯛꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯑꯃꯈꯛꯇꯤ ꯃꯈꯣꯏꯗ ꯂꯩꯔꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯖꯔꯃꯅꯤꯒ 2002 ꯑꯃꯗꯤ 3ꯗ ꯖꯔꯃꯅꯤꯒ ꯔꯁꯤꯌꯥꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯁ ꯄꯥꯏꯞ ꯂꯥꯏꯟ ꯑꯃꯈꯛ ꯇꯤꯡꯉꯦ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯀꯤꯗꯃꯛ ꯔꯁꯤꯌꯥ ꯀꯥꯇꯔ ꯏꯔꯥꯟ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯂꯩꯕ ꯃꯁꯥꯒꯤ ꯔꯤꯁꯣꯔꯁ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯆꯍꯤꯒꯤ ꯑꯣꯏꯕ ꯑꯦꯅꯨꯋꯦꯜ ꯕꯖꯦꯠꯁꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ 40%ꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯁꯤꯅ ꯑꯣꯏꯖꯩꯌꯦꯕ 40%ꯒꯤ ꯁꯦꯟꯊꯣꯛꯁꯦ ꯑꯗꯨꯅ ꯖꯔꯃꯅꯤꯗ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯌꯨꯀ꯭ꯔꯦꯟ ꯐꯥꯎꯔꯒ ꯆꯠꯇꯕ ꯌꯥꯗꯦꯕ ꯑꯗꯨ ꯆꯠꯁꯨ ꯆꯠꯂꯦ ꯍꯥꯟꯅꯗꯒꯤ ꯆꯠꯂꯒ ꯂꯥꯛꯄꯁꯤ ꯂꯩꯕꯥꯛ ꯁꯞꯄꯣꯔꯠ ꯇꯧꯅꯕꯅꯤꯅ ꯃꯗꯨꯒꯤ ꯄꯩꯁꯥ ꯂꯩꯔꯝꯗꯦꯕ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜ ꯇꯋꯥꯔ ꯌꯨꯡꯀꯥꯟꯗ ꯃꯣꯕꯥꯏꯜ ꯇꯋꯥꯔ ꯌꯨꯡꯕꯒꯤ ꯄꯩꯁꯥ ꯂꯧꯕ ꯀꯝꯄꯦꯅꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯁꯥꯟꯗꯣꯛꯄꯗ ꯗꯨꯀꯥꯟ ꯚꯔꯥ ꯂꯧꯕ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯄꯩꯁꯥꯁꯤ ꯄꯥꯝꯃꯛꯑꯦ ꯄꯩꯁꯥ ꯄꯥꯝꯃꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯨꯀ꯭ꯔꯦꯟꯅ 2014ꯗꯒꯤꯗꯤ ꯔꯁꯤꯌꯥꯗ ꯀꯔꯤ ꯇꯧꯔꯒꯦꯕ $33 ꯕꯤꯂꯤꯌꯟ ꯃꯈꯣꯏ ꯄꯩꯁꯥ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯄꯩꯁꯥꯁꯤ ꯂꯧꯈꯠꯂꯛꯑꯦꯕ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯇꯦꯛꯁꯁꯤ ꯂꯧꯈꯠꯂꯛꯑꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯥꯎꯅꯤꯡꯕꯁꯤ ꯔꯁꯤꯌꯥꯅ ꯁꯨꯝ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯁꯨ ꯂꯣꯟ ꯃꯥꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯁꯨ ꯍꯧꯔꯛꯐꯝ ꯄꯨꯜꯂꯤꯕ ꯑꯩꯈꯣꯏꯗꯒꯤꯁꯨ ꯃꯆꯦꯠ ꯇꯥꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗꯒꯁꯨ ꯄꯩꯁా ꯂꯧꯏꯒ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯄꯨꯇꯤꯟ ꯈꯣꯏꯅꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯟꯅꯕ ꯈꯣꯠꯆꯟꯅꯕ ꯍꯣꯏ ꯃꯣꯏꯅ ꯄꯨꯜꯂꯒ ꯂꯩꯔꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯁꯨꯝ ꯌꯥꯎ ꯃꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯁꯨꯝ ꯂꯩꯌꯨ ꯍꯥꯏꯕꯅꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯑꯃꯁꯨ ꯃꯁꯥꯒꯤ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈoi ꯆꯍꯤ 2013 ꯐꯥꯎꯗꯤ ꯑꯗꯨꯝ ꯄꯨꯜꯂꯒ ꯂꯥꯛꯑꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯅꯤꯡꯇꯝꯅ ꯂꯩꯖꯗꯧꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯅꯈꯣꯏꯗ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩꯈꯣꯏ ꯅꯦꯇꯣ ꯌꯥꯎꯒꯗꯕꯅꯤ ꯑꯗꯩ ꯑꯩꯈꯣꯏ ꯏꯅꯤꯡꯇꯝꯅ ꯂꯩꯖꯗꯧꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯦꯕ ꯂꯥꯛꯁꯤꯜꯂꯛꯏꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯩꯁꯥꯁꯤ $33 ꯕꯤꯂꯤꯌꯟ ꯄꯩꯁꯥꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯦꯛꯁ ꯊꯤꯒꯠꯂꯛꯑꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯗ ꯌꯥꯎꯅꯤ ꯍꯥꯏꯒꯠꯂꯛꯑꯦ ꯍꯧꯖꯤꯛꯁꯤ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯁꯟꯕ ꯈꯣꯠꯄ ꯇꯧꯕꯗ ꯃꯤ ꯃꯤꯆꯝ ꯁꯤꯕ ꯍꯧꯔꯦ ꯁꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯅꯥ ꯇꯥꯡꯈꯠꯈ꯭ꯔꯦ ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯀ꯭ꯔꯨꯏꯗ ꯑꯣꯏꯜ ꯊꯥꯎꯁꯤ ꯃꯃꯜ ꯍꯦꯟꯒꯠꯈ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯚꯥꯔꯠꯇꯁꯨ ꯍꯥꯏꯇꯥꯔꯦ ꯆꯠꯂꯤꯕ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯗꯨꯝ ꯊꯥꯎ ꯃꯃꯜ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯚꯥꯔꯠꯇꯁꯨ ꯊꯥꯎ ꯄꯦꯇ꯭ꯔꯣꯂꯤꯌꯝꯒꯤ ꯄꯣꯠꯊꯣꯛ ꯑꯗꯨꯒ ꯁꯤꯖꯤꯟꯅꯔꯤꯕ ꯒ꯭ꯌꯥꯁꯅꯆꯤꯡꯕꯁꯦ ꯃꯃꯜ ꯍꯦꯟꯒꯠꯅꯅꯕꯒꯤ ꯑꯆꯧꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯃꯨꯛ ꯀꯇꯔꯗ ꯕꯣꯝ ꯑꯃ ꯄꯣꯛꯈꯥꯏ ꯀꯥꯟꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯊꯥꯎ ꯇꯥꯡꯉꯦꯕ ꯏꯔꯥꯟꯗ ꯕꯣꯝ ꯄꯣꯛꯈꯥꯏꯕ ꯀꯥꯟꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯊꯥꯎ ꯈꯖꯤꯛꯇꯪ ꯃꯃꯜ ꯍꯦꯟꯒꯠꯂꯦꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯜ ꯑꯦꯟ ꯒ꯭ꯌꯥꯁ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤ ꯏꯔꯥꯟ ꯀꯇꯔ ꯑꯗꯨꯒ ꯔꯁꯤꯌꯥ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕ ꯃꯁꯥꯒꯤ ꯅꯦꯆꯔꯦꯜ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯌꯥꯝꯅ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯂꯝ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯎꯪꯈꯠꯅꯕꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧ ꯍꯥꯏꯕꯅꯤ ꯔꯁꯤꯌꯥꯅ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯇꯣꯉꯥꯟꯅ ꯅꯤꯡꯇꯝꯕ ꯂꯩꯖꯧ ꯑꯗꯣ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧ ꯍꯥꯏꯕꯅꯤ ꯅꯈꯣꯏꯅ ꯅꯦꯇꯣ ꯌꯥꯎꯕ ꯌꯥꯔꯣꯏ ꯅꯈꯣꯏꯅ ꯔꯁꯤꯌꯥꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯅꯠꯇꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯗ ꯅꯈꯣꯏ ꯌꯥꯎꯕ ꯌꯥꯔꯣꯏ ꯁꯤꯅꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯗ ꯌꯥꯎꯁꯜꯂꯛꯑꯕ ꯄꯨꯟꯁꯤꯜꯂꯛꯑꯕ ꯃꯣꯏꯒ ꯕꯤꯖꯤꯅꯦꯁꯁꯨ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨ ꯃꯔꯛꯇ ꯍꯌꯦꯡ ꯃꯣꯏꯅ ꯄꯥꯝꯗꯕ ꯂꯩꯕꯥꯛꯁꯤꯡꯗꯣ ꯃꯣꯏꯗ ꯂꯥꯛꯑꯒ ꯂꯩꯁꯜꯂꯛꯄ ꯌꯥꯏ ꯑꯃ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯔꯁꯤꯌꯥꯅ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅꯒꯤ ꯍꯥꯏꯇꯥꯔꯦ ꯁꯨꯄꯔ ꯄꯥꯋꯔ ꯃꯥꯁꯨ ꯃꯇꯝ ꯑꯃꯗ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯂꯩꯖꯔꯝꯃꯤꯕꯗꯨ ꯀꯥꯏꯔꯀꯥꯟꯗ ꯍꯟꯊꯈꯤꯕꯗꯨ ꯃꯥꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯂꯩꯕꯅ ꯔꯁꯤꯌꯥꯅ ꯂꯥꯟꯃꯤꯁꯦ ꯄꯩꯁꯜꯂꯒ ꯃꯃꯥꯡꯗꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯨꯏꯔꯦ ꯂꯥꯟꯃꯤ ꯄꯩꯁꯜꯂꯛꯄꯁꯦ ꯂꯥꯟꯁꯤ ꯉꯔꯥꯡ ꯈꯛꯇꯪ ꯅꯍꯥꯟ ꯈꯛꯇꯪ ꯇꯧꯕ ꯅꯠꯇꯦ ꯕꯣर्डरꯁꯦ ꯑꯗꯨꯝ ꯀꯨꯏꯅ ꯂꯩꯔꯕꯅꯤ ꯀ꯭ꯔꯤꯃꯤꯌꯥ ꯂꯧꯁꯟꯈ꯭ꯔꯕꯅꯤ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯊꯣꯛ ꯀꯌꯥꯁꯤꯗ ꯑꯗꯨꯝ ꯇꯧꯗꯨꯅ ꯐꯥꯏꯇꯔ ꯀꯌꯥ ꯃꯔꯨꯝ ꯄꯩꯗꯅ ꯑꯗꯨꯃꯛ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯅꯧ ꯅꯧꯕ ꯋꯥꯐꯝꯗ ꯃꯣꯏꯁꯤ ꯅꯦꯇꯣꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯒꯤꯁꯤ ꯃꯣꯏꯅ ꯌꯥꯅꯤꯡꯗꯅ ꯂꯩꯔꯤꯉꯩꯗꯨꯗ ꯅꯦꯇꯣꯒꯤ ꯃꯦꯝꯕꯔ ꯑꯣꯏꯈꯤ ꯇꯥꯔꯒꯗꯤ ꯅꯦꯇꯣꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛ 30ꯁꯤ ꯃꯈꯣꯏꯗ ꯂꯥꯛꯁꯜꯂꯛꯄ ꯌꯥꯗꯣꯏꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯕꯣर्डरꯗꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯔꯗꯤ ꯄꯥꯀꯤꯁꯇꯥꯟ ꯏꯟꯗꯤꯌꯥ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯌꯨꯀ꯭ꯔꯦꯟ ꯔꯁꯤꯌꯥ ꯑꯅꯤꯁꯤ ꯃꯔꯛꯇ ꯍꯦꯟꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯅ ꯁ꯭ꯄꯥꯏ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯍꯥꯟꯕꯗꯗꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯦꯄ꯭ꯔꯤꯜꯒꯤ 4 1949ꯗ
ꯑꯩꯈꯣꯏꯒꯤ ꯅꯦꯇꯣꯁꯦ ꯁꯦꯝꯈ꯭ꯔ ꯃꯇꯨꯡꯗ ꯂꯩꯕꯥꯛ 13 ꯈꯛꯇꯅ ꯁꯦꯝꯈꯤ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ 30 ꯁꯨꯃꯥꯏꯅ ꯂꯩꯕꯥꯛ 30 ꯍꯥꯏꯇꯥꯔꯦ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯕꯦꯜꯖꯤꯌꯝ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯇꯨ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯣꯏꯔꯒ ꯂꯩꯔꯦ ꯂꯩꯕꯥꯛꯁꯤꯡꯗꯨꯕꯨꯗꯤ ꯂꯣꯏꯅ ꯄꯟꯖꯔꯔꯣꯏ ꯃꯌꯥꯝꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯅꯦꯇꯣꯒꯤ 30 ꯀꯟꯇ꯭ꯔꯤꯁꯇ ꯑꯗꯨꯝ ꯒꯨꯒꯜꯗ ꯅꯝꯕꯗ ꯑꯗꯨꯝ ꯂꯣꯏꯅ ꯈꯪꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏ 30ꯁꯤꯗꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯄꯤꯛꯆꯔꯤꯕ ꯂꯩꯕꯥꯛꯁꯤꯗ ꯂꯥꯟ ꯇꯥꯁꯜꯂꯒꯗꯤ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯂꯥꯟꯊꯦꯡꯃꯤꯟꯅꯕ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯨꯀ꯭ꯔꯦꯟꯁꯨ ꯌꯥꯎꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕꯗꯨꯗ ꯃꯗꯨ ꯔꯁꯤꯌꯥꯅ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯃꯗꯨ ꯍꯦꯛ ꯄꯨꯜꯂꯨꯔꯀꯥꯟꯗ ꯅꯣꯏ ꯕꯣꯔꯗꯔ ꯁꯤꯌꯥꯔ ꯇꯧꯅꯕꯅꯤꯅ ꯑꯩꯈꯣꯏꯗ ꯕꯦꯔꯥ ꯀꯥꯅꯤꯅ ꯃꯣꯏꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯖꯒꯥꯗ ꯐꯥꯎꯔꯒ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ ꯄꯨꯔꯒ ꯆꯠꯂꯤꯕ ꯄꯥꯏꯞꯂꯥꯏꯟꯁꯤꯡꯁꯤꯒꯤ ꯇꯦꯛꯁ ꯂꯧꯈꯠꯂꯛꯄꯗ ꯃꯈꯣꯏ ꯌꯥꯅꯤꯡꯗꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯈꯣꯏꯒꯤ ꯑꯁꯥꯎꯕꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯗ ꯕꯣꯔꯗꯔ ꯁꯤꯌꯥꯔꯒꯤ ꯀꯤꯂꯣꯃꯤꯇꯔ 2,000 something ꯍꯦꯟꯅ ꯁꯤꯌꯥꯔ ꯇꯧꯕꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯁꯛꯇꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯔꯁꯤꯌꯥꯅ ꯂꯩꯖꯦ 6,257 ꯑꯩꯈꯣꯏꯒꯤ ꯑꯇꯣꯝ ꯕꯣꯝ ꯍꯥꯏꯇꯥꯔꯦ ꯑꯃꯈꯛꯅ ꯍꯤꯔꯣꯁꯤꯃꯥ ꯅꯥꯒꯥꯁꯥꯀꯤꯗ ꯑꯅꯤꯈꯛꯅ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯤꯗꯨꯅꯤ ꯑꯗꯨꯅ 6,257ꯁꯦ ꯍꯥꯏꯔꯤꯕꯁꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩ USAꯒꯤ ꯑꯣꯏꯅ 5,550 ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯂꯩ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯑꯣꯟꯂꯤ 350 ꯂꯩꯔꯦ ꯑꯗꯨꯒ ꯐ꯭ꯔꯥꯟꯁꯀꯤ ꯑꯣꯏꯅ 290 ꯂꯩꯔꯦ ꯕ꯭ꯔꯤꯇꯦꯟꯒꯤ ꯑꯣꯏꯅ 195 ꯏꯟꯗꯤꯌꯥꯒꯤ 107 ꯑꯗꯨꯒ ꯏꯖꯔꯦꯜꯒꯤ 90 ꯑꯁꯨꯝꯅ ꯇꯧꯗꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯑꯣꯟꯂꯤ 40 ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯄꯣꯠ ꯆꯩꯁꯤꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯈꯪꯕ ꯉꯝꯗꯦ ꯃꯌꯥꯝꯒ ꯃꯦꯗꯤꯌꯥꯁꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯑꯗꯨꯕꯨ ꯆꯥꯎꯔꯥꯛꯄ 90 ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗ ꯂꯩ ꯂꯥꯟꯃꯤ ꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯂꯩꯁꯦ 29 lakhsꯇ ꯂꯥꯟꯃꯤ ꯃꯁꯤꯡꯁꯤ ꯂꯩ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯥꯏꯇꯔ ꯄ꯭ꯂꯦꯟꯗ 1,913 ꯂꯩ ꯇꯦꯡꯛꯇ 12,990 ꯃꯈꯣꯏꯒꯤ ꯂꯩ ꯍꯦꯂꯤꯀꯣꯞꯇꯔꯗ ꯑꯩꯈꯣꯏꯒꯤ 994 ꯂꯩ ꯑꯗꯨꯒ ꯇꯣꯞ ꯑꯣꯏꯅ 8,900 ꯍꯥꯏꯔꯤꯕꯁꯤ ꯂꯩ ꯑꯗꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯩꯇꯦ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯇꯣꯝ ꯕꯣꯝ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯂꯩꯇꯦ ꯖꯤꯔꯣꯅꯤ ꯑꯗꯨꯒ ꯂꯥꯟꯃꯤꯗꯤ 1,13,000 ꯂꯩ ꯂꯥꯟꯃꯤꯗꯤ 1,13,000 ꯂꯩ ꯃꯁꯤ ꯌꯥꯝꯅ ꯌꯥꯝꯗꯕꯗꯤ ꯅꯠꯇꯦ ꯈꯣꯡꯃꯤ ꯂꯥꯟꯃꯤꯗ 1,13,000ꯗꯤ ꯂꯩ ꯑꯗꯨꯒ ꯑꯅꯧꯕ ꯄꯥꯎ ꯑꯃꯗ ꯍꯧꯖꯤꯛꯁꯤ ꯅꯣꯡꯃꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯌꯥꯝ ꯂꯩꯔꯒ ꯑꯅꯧꯕ ꯅꯍꯥꯁꯤꯡꯁꯤ ꯔꯤꯀ꯭ꯋꯤꯠ ꯇꯧꯏ ꯍꯥꯏꯕ ꯄꯥꯎ ꯑꯃꯗꯤ ꯂꯩ ꯀꯌꯥꯃꯨꯛ ꯆꯨꯝꯕꯅꯣ ꯍꯥꯏꯗꯤ ꯈꯪꯗꯦ ꯌꯦꯡꯃꯤꯟꯅꯈꯤꯕ ꯇꯥꯔꯤ ꯇꯦꯡꯛ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤ 2,996 ꯍꯥꯏꯔꯤꯕꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯍꯦꯂꯤꯀꯣꯞꯇꯔꯗ ꯑꯣꯟꯂꯤ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯤ ꯃꯈꯣꯏꯒꯤ 34 ꯑꯗꯨꯒ ꯇꯣꯞ ꯑꯣꯏꯅ ꯀꯥꯞꯄ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯕꯣꯐꯣꯔꯁꯀꯨꯝꯕ ꯁꯤꯒꯨꯝꯕꯒꯤꯗ ꯍꯥꯏꯇꯥꯔꯦ ꯃꯈꯜꯁꯤ 2,290 ꯑꯗꯨꯒ ꯐꯥꯏꯇꯔ ꯄ꯭ꯂꯦꯟꯗ ꯑꯣꯟꯂꯤ 98 ꯈꯛꯇꯪ ꯂꯩ ꯃꯈꯣꯏꯁꯦ ꯔꯁꯤꯌꯥꯒ ꯌꯦꯡꯅꯔꯨꯕꯗꯗꯤ ꯀꯔꯤꯝꯇ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯔꯝꯍꯥꯏꯅ ꯂꯥꯟ ꯇꯧꯔꯛꯀꯗꯣꯏꯅꯣ ꯑꯗꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯍꯥꯏꯔꯤ ꯊꯥꯔꯛꯑꯗꯤ ꯈꯨꯠ ꯍꯜꯂꯛꯄꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯈꯣꯏꯁꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯇꯩꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯋꯥꯐꯝꯁꯤꯡ ꯂꯩꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯒꯤ ꯔꯤꯄꯣꯔꯠ ꯑꯃꯇꯪꯒ ꯑꯃꯨꯛ ꯇꯝꯖꯒꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯃꯐꯝ ꯀꯌꯥꯗ ꯃꯣꯏ ꯑꯦꯛꯁꯟ ꯇꯧꯈ꯭रे ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯥꯔꯃꯤ ꯃꯤꯆꯝ ꯈꯔ ꯑꯗꯨꯝ ꯁꯣꯛꯈ꯭रे ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭रे ꯑꯗꯨꯒ ꯏꯌꯥꯔꯄꯣꯔꯠ ꯃꯩ ꯊꯥꯕꯒꯤ ꯃꯩ ꯆꯥꯛꯄꯒꯤ ꯑꯌꯥꯝꯕ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯌꯥꯝ ꯎꯅꯔꯦ ꯃꯌꯥꯝ ꯃꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤ ꯕꯣꯂꯣꯗꯤꯃꯤꯔ ꯍꯥꯏꯕꯗ ꯔꯁꯤꯌꯥꯒꯤ ꯃꯔꯣꯟꯁꯤ ꯔꯁꯤꯌꯥꯒꯤ ꯃꯃꯤꯡꯗꯅꯤ ꯑꯗꯨꯝ ꯊꯣꯝꯃꯤꯁꯤ ꯕꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤ ꯀꯧꯏ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯍꯥꯏꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯂꯣꯟ ꯑꯣꯏꯕ ꯕꯦꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯃꯥꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯂꯦ ꯃꯐꯝ ꯀꯌꯥꯗ ꯂꯥꯟꯗꯥꯕꯗ ꯑꯁꯣꯛ ꯑꯄꯟ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯔꯁꯦꯜ ꯂꯣ ꯆꯠꯅꯔꯤ USꯀꯤ ꯖꯣ ꯕꯤꯗꯦꯟ ꯄ꯭ꯔꯁꯤꯗꯦꯟꯗ ꯑꯩꯈꯣꯏ ꯋꯥꯐꯝꯁꯤ ꯍꯥꯏꯈ꯭रे ꯍꯥꯟꯅꯗꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯁꯤꯗꯅꯤ USAꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯗꯤ USAꯅ ꯍꯧꯖꯤꯛꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯣꯏꯁꯨ ꯑꯃꯨꯛ ꯑꯋꯥꯄꯥ ꯁꯥꯒꯦꯗ 30,000 ꯁꯣꯜꯖꯔꯁꯦ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯈ꯭रेꯕ ꯍꯧꯖꯤꯛꯁꯦ ꯗꯥꯏꯔꯦꯛ ꯑꯃꯨꯛ ꯃꯐꯝꯗꯨꯗ ꯂꯥꯛꯁꯤꯜꯂꯛꯑꯒꯗꯤ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯂꯥꯛꯇꯣꯏꯁꯤ ꯉꯥꯛꯊꯣꯛꯀꯗꯣꯏꯅꯦꯅ 30,000 ꯁꯣꯜꯖꯔ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤꯁꯨ ꯂꯥꯛꯄ ꯍꯧꯈ꯭रे ꯍꯥꯏꯔꯤꯕ ꯁꯣꯜꯖꯔꯁꯤꯡꯁꯤꯁꯨ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ ꯍꯜꯂꯛꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯣ 30,000ꯗꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯊꯥꯖꯤꯜꯂꯛꯈ꯭रे ꯃꯈꯥ ꯇꯥꯕꯗꯤ ꯑꯗꯨꯝ ꯑꯞꯗꯦꯠ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯃꯌꯥꯝꯅ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯈꯪꯕꯤꯔꯦ ꯃꯄꯥꯟ ꯂꯝꯗ ꯆꯠꯄꯁꯤꯡ ꯀꯔꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤ ꯃꯦꯇ꯭ꯔꯣ ꯑꯗꯩ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯊꯛꯇꯒꯤ ꯍꯥꯏꯇꯥꯔꯦ ꯂꯩꯅꯨꯡꯗ ꯁꯦꯝꯕ ꯑꯗꯨꯝ ꯁꯍꯔ ꯃꯆꯥ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯦꯟꯒꯤ ꯁ꯭ꯇꯦꯁꯟ ꯃꯆꯥ ꯂꯩꯕꯗꯨꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯂꯩꯅꯨꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯃꯥ ꯁꯦꯞ ꯑꯣꯏꯅꯅꯕꯒꯤꯅꯤ ꯍꯥꯏꯗꯅ ꯃꯅꯨꯡꯗꯨꯗ ꯍꯧꯖꯤꯛꯁꯤ ꯂꯝꯕꯤꯗ ꯆꯠꯄ ꯑꯗꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯁꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯜꯂꯒ ꯂꯩꯈ꯭रे ꯃꯁꯤꯒꯤ ꯃꯊꯪꯗ ꯍꯧꯖꯤꯛꯁꯤ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕꯗꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯄꯨꯂꯞ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯞ ꯂꯩꯔꯒ ꯁꯥꯐꯒꯗꯕ ꯑꯗꯨꯒꯨꯝꯕ ꯑꯃꯗꯤ ꯑꯣꯏꯗꯦ ꯃꯁꯤ ꯅꯠꯇꯕ ꯑꯇꯩ
ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯕꯣꯝ ꯊꯥꯗꯔꯛꯄ ꯈꯣꯠꯄ ꯖꯦꯠ ꯐꯥꯏꯇꯔꯅ ꯂꯟꯗꯥꯔꯛꯄ ꯈꯣꯠꯂꯛꯄ ꯂꯩꯕ ꯃꯇꯝꯗꯨꯗ ꯃꯗꯨꯒꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕꯒꯤ ꯃꯑꯣꯡꯗ ꯂꯩꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯗꯩꯗ ꯂꯩꯕ ꯃꯇꯝ ꯈꯔꯒꯤ ꯂꯥꯟꯒꯤ ꯀꯔꯤꯒꯤ ꯂꯣꯠꯇꯅ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯑꯃꯗꯤ ꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤꯋꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤꯗ ꯑꯃꯨꯛ ꯅꯦꯇꯣꯅ ꯃꯇꯦꯡ ꯄꯥꯡꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯅꯦꯇꯣꯒꯤ ꯃꯦꯝꯕꯔ ꯑꯃꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯅꯦꯇꯣꯅ ꯃꯇꯦꯡ ꯄꯥꯡꯂꯛꯀꯗ꯭ꯔꯥ ꯅꯦꯇꯣꯅ ꯃꯇꯦꯡ ꯄꯥꯡꯉꯒꯗꯤ ꯃꯗꯨꯗꯅꯤ ꯊꯥꯔꯠ ꯋꯥꯔꯜ ꯋꯥꯔꯒꯤ ꯋꯥꯐꯝ ꯑꯃ ꯂꯥꯛꯏꯕ ꯋꯥꯐꯝꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅꯗꯤ ꯅꯥꯖꯤꯒꯤ ꯁ꯭ꯇꯥꯏꯜꯗꯅꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯍꯤꯠꯂꯔꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯇꯧꯈꯤꯕ ꯖꯤꯌꯨꯁ ꯃꯌꯥꯝ ꯍꯥꯠꯈꯤꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯍꯥꯟꯅ ꯀ꯭ꯔꯤꯃꯤꯌꯥꯒꯤ ꯂꯩꯔꯤꯗꯨ 15,000 ꯍꯥꯠꯈ꯭ꯔꯕꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗꯤ ꯕꯣꯝ ꯊꯥꯗꯔꯤꯁꯦ ꯍꯧꯖꯤꯛ ꯃꯤ ꯃꯁꯤꯡ ꯁꯤꯕꯒꯤ ꯃꯁꯤꯡ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯁꯨ ꯃꯤꯆꯝ ꯈꯔ ꯑꯗꯨꯒ ꯂꯥꯟꯃꯤ ꯈꯔ ꯁꯤꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯤ ꯐ꯭ꯂꯥꯏꯠ ꯀꯌꯥ ꯃꯔꯨꯝ ꯀꯦꯟꯁꯦꯜ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯔꯨꯝ ꯃꯥꯌꯣꯛꯅꯈ꯭ꯔꯦ ꯑꯗꯨꯒ ꯈꯨꯗꯛꯇ ꯑꯥꯔꯃꯤꯁꯤꯡ ꯁꯦꯂꯦꯛꯁꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤꯅꯤ ꯃꯔꯛꯁꯤꯗ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯃꯥꯒꯤ ꯑꯣꯏꯕ ꯁ꯭ꯄꯤꯁꯦꯜ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟꯅꯤ ꯇꯧꯔꯤꯕꯁꯦ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯗꯣꯔꯛꯑꯦ ꯃꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯗ ꯑꯩꯈꯣꯏꯒꯤ ꯋꯤꯟꯇꯔ ꯑꯣꯂꯦꯝꯄꯤꯛ ꯌꯥꯎꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯐꯝꯗꯨꯗ ꯂꯥꯛꯑꯒ ꯂꯩꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯃꯥꯅ ꯊꯥꯗꯣꯔꯛꯑꯦ ꯅꯈꯣꯏꯅ ꯊꯥꯖꯔꯝꯂꯣꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕꯁꯤꯗ ꯍꯦꯟꯅ ꯅꯈꯣꯏꯅ ꯃꯥꯌꯣꯛꯇ ꯂꯩꯕ ꯇꯥꯔꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯐꯜ ꯂꯥꯛꯄ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯋꯥꯐꯝ ꯑꯁꯤ ꯈꯪꯕꯤꯒꯗꯕꯅꯤ ꯍꯥꯏ ꯃꯥꯅ ꯍꯥꯏꯗꯤ ꯌꯨꯀ꯭ꯔꯦꯟꯁꯦ ꯑꯦꯖ ꯑꯦ ꯄꯥꯔꯠ ꯑꯣꯐ ꯔꯁꯤꯌꯥꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦ ꯅꯈꯣꯏ ꯃꯤꯌꯥꯝꯅ ꯈꯪꯒꯗꯕꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯈꯪꯒꯗꯕꯅꯤ ꯍꯥꯏ ꯃꯥꯏ ꯋꯥꯍꯩꯁꯦ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯂꯩꯔꯦ ꯁ꯭ꯇꯣꯛ ꯑꯦꯛꯆꯦꯟꯖꯇ ꯍꯧꯖꯤꯛ ꯄꯩꯁꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯄꯨꯝꯅꯃꯛꯀꯤ ꯈꯛꯇ ꯅꯠꯇꯅ ꯔꯁꯤꯌꯥꯒꯤꯗ ꯍꯧꯖꯤꯛ ꯁ꯭ꯇꯣꯛ ꯑꯦꯛꯆꯦꯟꯖꯇ ꯗꯥꯎꯟ ꯑꯣꯏꯔꯛꯄꯁꯤꯅ ꯁꯅꯥꯒꯤ ꯃꯃꯜ ꯍꯥꯏꯒꯠꯈ꯭ꯔꯦ ꯄꯩꯁꯥꯅ ꯍꯥꯏꯊꯔꯛꯄꯗ ꯁꯅꯥꯒꯤ ꯃꯃꯜ ꯋꯥꯡꯕ ꯄꯩꯁꯥꯅ ꯍꯥꯏꯒꯠꯂꯛꯄꯗ ꯁꯅꯥꯒꯤ ꯃꯃꯜ ꯅꯦꯝꯃꯛꯄ ꯃꯁꯤꯗꯤ ꯑꯗꯨꯝ ꯁ꯭ꯇꯣꯛ ꯑꯦꯛꯆꯦꯟꯖꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯦ ꯍꯦꯟꯅ ꯃꯁꯤꯗ ꯑꯗꯨꯒ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯃꯃꯜꯁꯤ ꯇꯥꯡꯈꯠꯂꯛꯀꯥꯟꯗ ꯑꯗꯨ ꯏꯟꯗꯤꯌꯥꯗꯁꯨ ꯑꯗꯨꯝ ꯏꯚꯟ ꯃꯅꯤꯄꯨꯔꯗꯁꯨ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯗꯨꯝ ꯑꯋꯥꯕ ꯁꯣꯏꯗꯅ ꯃꯥꯌꯣꯛꯅꯔꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨꯒ ꯆꯩꯅꯥ ꯑꯃꯗꯤ ꯔꯁꯤꯌꯥ ꯌꯥꯝꯅ ꯑꯐꯕ ꯃꯔꯤꯅꯤ ꯑꯗꯨꯒ ꯀꯤꯂꯣꯃꯤꯇꯔ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯕꯣꯔꯗꯔ ꯁꯤꯌꯥꯔ ꯇꯧꯕꯁꯤ ꯀꯤꯂꯣꯃꯤꯇꯔ 10,000 ꯆꯩꯅꯥꯒ ꯔꯁꯤꯌꯥꯒꯁꯤ ꯑꯣꯏ ꯂꯣꯡꯒꯦꯁꯅꯤ ꯕꯣꯔꯗꯔ ꯁꯤꯌꯥꯔꯗ ꯑꯗꯨꯅ ꯕꯣꯔꯗꯔꯁꯤ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗ ꯂꯩꯕꯥꯛ ꯑꯅꯤꯅ ꯁꯤꯌꯥꯔ ꯇꯧꯅꯕ ꯍꯥꯏꯁꯤ ꯏꯔꯥꯡ ꯊꯣꯛꯀꯟꯗꯦ ꯑꯗꯨꯅ ꯆꯩꯅꯥ ꯔꯁꯤꯌꯥ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯑꯗꯨꯃꯛ ꯆꯠꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤक ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯆꯩꯅꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯁꯨ ꯑꯗꯨꯝ ꯃꯔꯤ ꯐꯩ ꯃꯔꯝꯗꯤ ꯆꯩꯅꯥꯒꯤ ꯑꯍꯥꯟꯕ ꯏꯌꯥꯔꯀ꯭ꯔꯥꯐ ꯂꯩꯈꯤꯕꯁꯤ ꯏꯌꯥꯔꯀ꯭ꯔꯥꯐ ꯀꯦꯔꯤꯌꯔ ꯂꯩꯈꯤꯕꯁꯤ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯂꯩꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯩꯅꯥꯗ ꯁꯤꯖꯤꯟꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥ ꯕꯣꯏꯂꯔꯅ ꯆꯥꯕꯒꯤ ꯃꯆꯤꯟꯖꯥꯛ ꯑꯩꯈꯣꯏꯗꯒꯤ ꯑꯣꯛ ꯑꯇꯩ ꯑꯇꯩꯅ ꯁꯤꯒꯨꯝꯕꯒꯤ ꯆꯥꯕ ꯁꯥ ꯉꯥꯅ ꯆꯥꯕꯒꯤ ꯆꯨꯖꯥꯛꯇꯒꯤ ꯁꯦꯝꯃꯤ ꯆꯨꯖꯥꯛꯁꯦ 90% ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯆꯩꯅꯥꯅ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯐꯅꯌꯥꯝꯅ ꯄꯣꯠꯊꯣꯛ ꯂꯩꯅꯔꯒꯁꯨ ꯃꯔꯤ ꯐꯅꯌꯥꯝꯅ ꯐꯔꯒꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯥꯟꯒꯤ ꯃꯇꯥꯡꯁꯤ ꯂꯥꯛꯄꯗꯗꯤ ꯆꯩꯅꯥꯅ ꯔꯁꯤꯌꯥꯕꯨ ꯁꯧꯒꯠꯂꯤ ꯑꯗꯨ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯚꯦꯇꯣ ꯄꯋꯥꯔ ꯄꯥꯏꯕ ꯂꯩꯕꯥꯛꯁꯤꯡ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯦ ꯂꯥꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯚꯦꯇꯣ ꯂꯥꯎꯔꯛꯑꯒꯗꯤ ꯚꯦꯇꯣ ꯄꯋꯥꯔꯁꯨ ꯆꯩꯅꯥꯁꯨ ꯂꯥꯎꯕ ꯉꯝꯃꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯦꯗꯅ USA ꯂꯥꯎꯕ ꯉꯝꯃꯤ ꯁꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯂꯥꯛꯄꯗ ꯊꯥꯔꯠ ꯋꯥꯔꯜ ꯋꯥꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗ ꯚꯦꯇꯣꯅ ꯂꯥꯎꯔꯛꯀꯗꯧꯕ ꯂꯩꯕꯥꯛꯁꯤꯡꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯐꯝꯁꯦ ꯑꯗꯨꯅ ꯃꯁꯤꯅꯤ ꯆꯥꯎꯔꯥꯛꯄ ꯑꯗꯨꯒ ꯕꯣꯔꯤꯁ ꯖꯣꯟꯁꯟ ꯕ꯭ꯔꯤꯇꯦꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯔꯦꯝꯕ ꯇꯥꯅꯤ ꯔꯁꯤꯌꯥꯅ ꯇꯧꯔꯤꯗꯨ ꯇꯧꯒꯅꯨ ꯑꯔꯦꯝꯕ ꯇꯥꯅꯤ ꯍꯥꯏꯕꯒꯤ ꯀꯤꯍꯜꯂꯛꯄ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯛꯄ ꯂꯩꯔꯤ ꯑꯗꯨꯒ ꯌꯨꯔꯣꯄꯤꯌꯟ ꯑꯗꯨꯒ ꯌꯨꯔꯣꯞꯀꯤ ꯂꯩꯔꯤꯕꯁꯤꯡꯗ ꯁꯤꯡꯅꯔꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯅ ꯍꯥꯏꯕꯁꯤꯡꯕ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯄ ꯑꯗꯨꯒ ꯑꯐꯕ ꯃꯔꯤ ꯂꯥꯛꯑꯒꯗꯤ ꯍꯦꯟꯅ ꯃꯤꯌꯥꯝꯗ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯁꯤꯅꯤ ꯌꯨꯀ꯭ꯔꯦꯟꯗ ꯂꯩꯔꯤꯕ ꯂꯥꯟꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯦꯛꯇ ꯔꯁꯤꯌꯥꯅ ꯂꯥꯛꯑꯒ ꯗꯣꯡ ꯍꯦꯛꯇ ꯕꯣꯝ ꯊꯥꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯌꯥꯝꯅ ꯀꯨꯏꯔꯦ 2014ꯗꯒꯤꯅꯤ ꯏꯔꯥꯡ ꯍꯧꯔꯛꯏꯕꯁꯤ ꯑꯗꯨꯒ 14ꯗꯒꯤ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯈꯖꯤꯛ ꯇꯧꯔ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯀ꯭ꯔꯤꯃꯤꯌꯥ ꯍꯥꯏꯕ ꯂꯩꯕꯥꯛꯇꯨ ꯂꯧꯁꯤꯟꯈꯤꯕꯗ ꯃꯈꯣꯏꯅ ꯃꯤ 10,000 ꯍꯦꯟꯅ ꯍꯥꯠꯈꯤꯕꯅꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯉꯔꯥꯡꯒꯤ ꯁꯣꯛꯄ ꯄꯟꯕ ꯁꯤꯕꯁꯤ ꯃꯁꯤꯡ ꯑꯦꯛꯖꯦꯛꯂꯤ ꯃꯁꯤꯅꯤ ꯍꯥꯏꯕꯗꯨꯃ ꯆꯞ ꯆꯥꯕꯗꯤ ꯎꯠꯊꯣꯛꯄ ꯂꯩꯇ꯭ꯔꯤ ꯑꯗꯨ ꯎꯠꯊꯣꯛꯑꯀꯥꯟꯗꯁꯨ ꯃꯗꯨꯒꯤ ꯑꯞꯗꯦꯠ ꯑꯃꯁꯨ ꯄꯤꯖꯔꯛꯀꯦ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯗ ꯔꯁꯤꯌꯥꯅ ꯂꯥꯟ ꯇꯥꯔꯛꯄꯒꯤ ꯃꯔꯝꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯇꯥꯔꯛꯏꯕꯅꯣ ꯀꯔꯤꯒꯤ ꯂꯥꯟꯁꯤ ꯍꯧꯔꯛꯏꯕꯅꯣ ꯍꯥꯏꯕꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯇꯨꯅꯤ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤꯕ ꯑꯁꯦꯡꯕ ꯔꯤꯄꯣꯔꯠꯇꯨ ꯑꯗꯨꯒ ꯃꯇꯝ ꯃꯇꯝꯒꯤ ꯊꯣꯛꯂꯛꯄ ꯋꯥꯐꯝꯁꯤꯡꯗꯨꯅ ꯃꯤꯌꯥꯝꯗ ꯇꯝꯖꯒꯦ ꯁꯣ ꯉꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ 99 ꯁꯨꯕ ꯇꯥꯡꯀꯛ ꯌꯨꯀ꯭ꯔꯦꯟꯗ ꯔꯁꯤꯌꯥꯅ ꯂꯥꯟ ꯇꯥꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯐꯤꯗꯕꯦꯛ ꯀꯣꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯈꯥꯗ ꯍꯦꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯖꯦꯝꯁ ꯍꯩꯔꯨꯖꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ